Handaki Laibak Thiba Thodoksida Luang Bilin Toingam Bikobi Nupi Macha Amaga Koigi Hemazit Haba Fizam Hemazit Haba Amaga Mangi Bahaitare Si Kre Hai Hat Kre Hai Toroma Pam Kangana Lakiba Adumba Laibak Thiba Angang Ani Dugi Matang the cover the York Paduda I'm a Sipukachabin Sar Manipura Toy Birang Sida Koi Huzik Dead body Pangdaba Mi Kuntragi Matakta Uzik lady had not done Mayam Loenamuk report on the voice with minor tie. Adu Haidu Mayam sing Adugi Manunda Piba Sanupi Nupagumba Haidiba Luang Billing Twin Be Amasung Hemaziki Taudoxiamna Puning Nusingai Manipur the lady Bapraza Miam with Tamoi Kaikiva Hybatai. Adugumba Todok to the Sar Hogi, Mahiroi Kayama, Matamduda, Mahiroi Anigi Matang, the Hogi, Sarkar Sigi, leader of the chief minister, the Sarkar Siga, Masigi Langla, Langjin, Putopio Haidana, Maduda Launa Giba, Chana Giba Mayam, Maduda Tiar Gias, Mo Boom Captain Togiba Mayam, Asok upon Kaya Tanagiba, Hujing Boksu, injury or Ba Hogi. Soina Rabbi Chai Sumayama, Yaukibayam, Live Tiva Todo Oba. Adugi Matak the Sar, Akoigi Sibiana, K.S. Pairaga, Mihat Sidachian of me Pare Habagi Akoi, covered the report, Togibala Duna detailed to Laksagesa. Sir Angang Anisigi Likunsi who's a power Putopungam Dragasu, Sibiana K.S. Paire, Pai Hibudagi Sar who's in Moina Tigatana. Masida Mihar Sida Chenabani Haiba Mi Mangatru, Amasunupi and Yauna, a quite Pabagi Pau, Media, the quite Tenazagrasa, Pari Vissing Adugi Manunda, Ani Yamadi Minor, Ni Havagi, Pau Sutare, Loina Nasarke, Sigi Matanga, CBI na Hoigi 30/12/2023, 2023 December ki Tang Kuntrama Thoida, Kamrup Assam the Laiba Hoigi. Judicial magistrate se khoi charge sheet frame to bugi charge sheet thak khasa tha taret nipan haijale sar manipur gi miyam na yamna thamoi sokhi ba sigumba luang bi ninthoing bi amasung hemajit ki matang se charge sheet thagat khiba tha taret nipan changjal ba phawbada basigi langla langjin khasitang khangba ya ba phawbusi leitab sini masini sar yamna khoi gi yamna nungai tabs Sir Court Amusung CBI na charge Taki Bagi Somda Chacharoi. I know State Sigi, Chief Minister of Biriba Hongi in Supu Biriba, Honorable Chief Minister Dagi Aina Kangingba, Manipur Prazamiam na Kangingadoba, Imung Manuna, Su Kanging Bahabatare, Madugi, Wafum Kardang Kanging the Mosan Sisar, Aina Sisari Truda, calling attention when I Mosan Simut of Jerimanisar. Sahi am Noriba, Sagolban Terra Tongbram Bekai Dagi, Hizam Luang B, Lintoing B. Habit, Pimaza, Sigasa, Tagian Kolom Bekai Dagi, Pizam Hemazit, Mamangi Sahi 2023 Jungi Tang Tarukta, Ayuki Puntareka, Military Torum Tabada, Mayum Dagi, Toki Habigi report, Laisa, CCTV footage, Tamuhoi Anisisa. Akoigi bike amada tongaga pung nipan ga minute kunthra go humdoida Nambol area da thaugi bagi footage madu mayam unagi haidana adumai footage to aingon su yaujari sa numisigi ayuki pung mapan ga minute try thoida Bishnupur gi khopum chapagi lambi da moi si chatkhi haidana sa adumaina akoigi CCTV footage sida sum mathang thigalak padagi uba haibtare yamna nungai trisi sa Angang Anisi, Akogi, Toiba Irang, Mi Kayama Sinaba, Mi Lising Pugi, Matak the Lanjanadana, my Magi, Mapam Zaba, Yang, Tangdok Tangjan Togna, Lainaraba, Ta Ani Matung the Habitai, Ta Anigi Matunda, Me Gitang Om the Tokpani, the July Gitang, Taruki Ayuktagini Mui Tokrisi. Masi Angang Anisi, Irang Sikarim the Kangdaba, Hanagi, Matogum, the Jamjam, the Kalaga, Angang with Bungatanina. Adumai Toroga talk on Baya Habagi Sar, I want to sing the Belay.
하이리버 누미뚜다 mayumda thokibdagi sa ngasi phawba angang ani sigi langla langjin si akoi hujik khangma ngamdre hujik phawba haiba ngamdre adu sa hairiba angang ani si mangkhiba numit sigi July gi tang taruk sigi numidang wairamda nupi macha hemat akoi rinthoi ngambi gi pokpa mapa sina akoi matam chana police station da report tawi adu ngasi bawa police na sar masigi langla lang si puthokpa ngamdre somai tawdana sar angang ani si police ta report tawre aduga angang ani si likhun si phangdadana moi sibu siram madra kari oiram go badabno haidana langtak na bahai batare khanbam khangdana leiringai cherak tuda sahi du gi September gi tang kun ga manga da nupi macha aduga nupa macha aduga akhoi gi khulai paiba kuki militant singi custody da laiba aduga hairiba custody da laiba urba matungda asiba haksang ani duna taraga laibu sa tongan tongan ba social media gi thong da sar masi viral oirakkhibani sa madugi sa sahi nauribi luang bilin thoingam bina sidringai gi mamangda akhoi gi adugumba terrorist haibatai kuki terrorist singi custody da laiba kanda sar man yenghiba miyeng mana isanu piduna khanghiba do sar manipur da laiba miyam khudingmaki thamoi kainagi magi pokpa mama mapana su teng thakhi pambai leitrawa haibatai sar saji amomna tamthiraba nungsa singi khayapta taba matamda tawum khangdana khangbuga pangka oigi haidana ai thamjage sa hairiba case se sar kuire tha tare nipan chahi di July tang taruk ni hairiba case sa matam yamna sangjale masida chenabani haiba mayam amasu akhoi phare aduna angang anigi imung manungna amadi Manipur praja miyamna khangba pami base sa mihatuda miyoi kaya kana kana chenagi aduga karamba khulai paiba kanglupna tawbano haibasini sar akhoi mayamna khangningise aduna Chennai haidana sar CBI na phara miyoi sing adudagi kari kari recover tawre angang singduna paikhiba mobile singdo recover tawrabra adu moina tongi hariba bike to adu recover tawrabra atai kari kari mari lainaba moina chapda yawgiba kari kari recover tawrabage habise basi khangningi sa loina sar huji aina tajaba huji phawgi pawda akhoi CBI gi custody da haiba tare huji pharaga leiribase ai haipeta panjar ke sa Churachandpur dagi S Toljang Tuibong dagi Churachandpur S Toljang is khun maming sa Tuibong dagi gin khopau haukip sahi kunmari apokpagi ming saikhojang haukip dagi Churachandpur Bolzon dagi Pauboy Singsol sahi kuntraum doi apokpagi ming Lamjahau Singsol Churachandpur gi M Sangjel village dagi Saikholan haukip sahi kulumdoi apokpagi ming L Sat Khang Thang haukip aduga Bongmon village dagi Daniel Lanjathang baite sahi kun apokpagi ming Komjamang baite amasung minor kharani haidana sar somaina tawi imung manungi mina sar akhoi gi angang ani sigi imung manungi miyoina state sigi kai khumnajaribi matamdugi governor Anusaya Uike unare honorable chief minister kayarak unare then security advisor Sri Kuladip su kayarak unadana angang ani se karigumba sighiba taragasu moigi mathau mangam tawnana ba saru machet amato orasu pibiu haidana yamna akhoi gi haiba chief minister da governor da advisor Kuladip security da takna dana lakhibsu sarang si bhau phangdaba yamna khangba ngamdraba haitare asi yona haijadana lakpadana si bhawbada luningani haiba khangandabadagi haugiba July gi tang kun ga marida akhoi gi hemajit ki di magi apokpa imung manung mama mapa yauna khangba ngambagi pangandu loi khraba male akhoi gi pangongna murti sarga sanskar toraga July gi tang marida sanskar toraga tang manga handaki August ki tang manga da akhoi gi soradana chingba tawkhre adu nupi macha asigi di sar
ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔꯨ ꯃꯆꯦꯠ ꯑꯃꯗ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯙꯔꯃꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯔ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯍꯜ ꯑꯣꯏꯔꯣ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯃꯇꯝꯗ ꯁꯥꯔ ꯆꯥꯛ ꯐꯥꯎ ꯆꯥꯅꯗꯕ ꯑꯗꯨꯒ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯉꯥ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯃꯁꯤꯗ ꯁꯥꯔ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯒ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯁꯥꯔ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯐꯤꯜ ꯇꯧꯏ ꯑꯗꯨꯅ ꯑꯩꯅ ꯇꯦꯟꯁꯤꯟꯖꯔꯛꯄꯗ ꯁꯥꯔ ꯃꯇꯝꯗꯨꯗ ꯃꯌꯥꯝꯅ ꯉꯥꯡꯅꯈꯤꯕꯁꯦ ꯕꯤꯁꯦꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯤ ꯆꯤꯡꯕ ꯖꯧꯖꯥꯡꯇꯦꯛ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯠꯂꯒ ꯃꯁꯤꯗ ꯐꯨꯝꯈꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯃꯐꯝꯅꯤ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯁꯥꯔ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯔꯥꯏꯋꯥꯏꯗꯒꯤ ꯐꯥꯈꯤꯕꯅꯣ ꯀꯔꯥꯏꯋꯥꯏꯗ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯕꯤꯔꯕ꯭ꯔꯥ ꯈꯪꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤ ꯁꯥꯔ ꯁꯔꯨ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯁꯔꯀꯥꯔꯁꯤꯅ ꯐꯪꯍꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯅꯤꯡꯕꯗꯒꯤ ꯃꯣꯁꯟ ꯑꯁꯤ ꯑꯩꯅ ꯃꯨꯞ ꯇꯧꯖꯔꯤꯕꯅꯤ ꯁꯥꯔꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯕꯒꯤꯗꯃꯛ